Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Geng khutpu ama police na thugaikre. Lilong Haurei bida Aadhaar card driving license yauna tongan ba mari lena bache chang sasinaraga miyamda mobile gi sim card fangalamba. Geng khutpu ama police na thugaikre. Thawbal police na thadorok pacherol amagi matungina SDPO Thawbal Dinesh na luchingma team amana Lilong police ka khusamnaduna Lilong Haurei bi makha leikaida leiba DP Enterprises Koba Dukan Amada Thi Humduna Rate Thabada Mafamadu Che Changkea Kanglon Kaina Sem Sarambada Natana SIM card sing Naron the Yolamba Kangmangamki Thaudo Sida Dolai Pabam Isha Ahmad Koba Mui Ama Fagat Pangamki Mark Faraba Matung the Mahang Haidorak Padagi Atopa Mui and Amasu Fagat Pagalona Che Sang SIM card sing Amadi Makoina season Naramba Kusukulai Sing Kangpupi District Cycle Police Station ki Baduk Chadba Lungjangda Lamekar Nifukumanga the Tharamba Popi Yantanaba Security Force the Chakmada Athing Piki Bagaloina na Kuki Inpi President CH Azang Khongsai gi Mathakta FIR launch tauba Barab Chade Haida Kuki Inpi Cherol Amada Hairi Makata na Hairibana Kuki Inpi President Masamang Masangam Nabana Maram Oiraga Mapalam the Lake Maram Aduna Mahaki Mathakta Shiriba Maral Duyum from Yaude Manipur Police Department gi Maike de CH Azang Khongsai gi Mathakta Paliba FIR Pale Hariba Sigam Mari Lenana official oina Sengdok Warol Thokadamani Hairi PLA gi Kedar Ama Lairon Tan Kibagi Matang na inquiry Tong Namakhangan Kre Myanmar da hujik tholiba civil war asida Manipur gi youth kaya yamna sikrabage haibadu Indian Security Agency singi maike dagi verify tawna hona bagaloina na irang mayong nariba state asida kaya yamna chaitheng pibage haibadu yamna kanna monitor tawri haukiba January 18 tagi 18 fauba border da khuthongna bagi thawdo aduna maram oiraga Myanmar refugee chani ga humfu Indo Myanmar border gi more ga taina ba saruk sikda changda fam lauduna leidi oiragli ba phibam asida border da high alert lauthokre haina defense source amana hairi Marak sida haukiba chayolda PLA gi kedar ama Imphal iski Androda Mioicha kaya yauna Lairon Tan kiba thoramatugi matang na inquiry tawnaba mari lenaba official singda khangan kre hairi agency gi pauna hari bana chahi ase gi January 5 dagi hauna Myanmar gi military air strike chathakiba aduna maram oiraga Myanmar refugee kaya Manipur border da changja famlauduna lairakibani Defense Force na haribana Myanmar refugee chamarom border da matam kharani changja famlauduna leiramki adubu Myanmar gi military na bomb thada ba heklep kibaga refugee sing adu makhoi gi hanagi mafam da hankre adumapu January 1 gi dare tagi 18 phawba Indo Myanmar border da khuthongna kiba thagdo aduna maram oiraga refugee chani ga humphuma thoi lanjelaktuna Indo Myanmar border gi more Rom Thangba Maike da changna famlauduna lairi refugee sing adu hauzik fawba makhoi gi hanagi mafam da hanba tawdri official source amana haribana khuthongna kiba aduda Kuki jo kaya sikhi haibagi report fangi adubu chapchana khangdri thawdo aduga mari lenana mamangi chayolda Imphal iski Androda leiba public ground amada laikhidraba PLA gi kedar ama mioi cha kayana sarugya aduna lairon chanbagi thoram pangthokhiba adugi matangda inquiry tawnaba khangan kre aina thingkraba khulai paiba organization amagi member amagi lairol chanbagi thoramda khulai paiba mioi sing sarugya ba yahalibano haina hangkiba amada senior government official asina phongdokhibada thoram aduda khulai paiba mioi amada sarugya khide adumakpu thoram adugi matangda video ama circulate torokpadagi inquiry order thokre adubu hojik fawba action amata lokhatpa tawde panba yabadi leikhidraba PLA gi kedar kakchik tagi hentoiba ase January 18 ta Indo Myanmar border da khuthongna bagi thawdokta leikhidabani loinana Union Home Ministry gi maike dagi ing 2024 da RPF PLA yauna atopa lalawrum tipan ben tobagi matam chahi manga sangdokhrabani hairi poisat ki mathau chapchana tawgani o ibobi no confidence motion pukhalakpa yaroi haina CM na tawkhiba warning house ki members singi hak matpani House the opposition gi tawfam thokpa mathau chapchana tawgani aikhoigi right aikhoigi ithau ngakna chatkani democracy protect tawgani sangbidan ga kani thoning da bathawdok thoklabade state lengakna thodang khudimang pugadabani haina CLP leader o ibobina phongdokre wafam masi lakadoriba February 10 dagi haugadoriba budget session asiga bari ledana amadi haukiba January 10 ga mari da Niti Aipat Chuthekta leiba thampan sanglen da sangbidan semkibagi chehi humfudara manga subagi thoram da CM Birena lenga ki mayokta no confidence motion move torok patarabadi membership meyamda Koitan dana duna mayumda fawba leiba ngamloi haina pankiba wafam ado rule of procedure conduct of business ki mayokta phongdokpani haibaga loinana matung tahundanaba Congress Party ki MLA mangagi maikaidagi governor da memorandum pisuluraba patung Raj Bhavan mawangda pawmi singna unaba amada phongdokhibani mahangna makha tarduna hai no confidence motion pukhalakpa yaroi haina CM tawkiba warning adu house ki members singi hakmatpani February 10 dagi haugadoriba assembly bifam mangoina na state amagi leader amana ngangfam thokta wafam kaya chief minister na
ꯉꯥꯡꯈꯤꯕ ꯂꯨꯝꯅ ꯂꯧꯏ꯫ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯋꯥ ꯉꯥꯡꯕꯗꯤ ꯑꯀꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯄꯟꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯆꯠꯂꯒ ꯂꯩꯔꯤ꯫ ꯑꯣꯄꯣꯖꯤꯁꯟ ꯁꯥꯏꯗꯇꯒꯤ ꯎꯅꯔꯒ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯂꯤꯗꯔ ꯑꯃꯅ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯣꯒꯁ꯭ꯠ ꯍꯥꯎꯁꯀꯤ ꯄ꯭ꯔꯤꯚꯤꯂꯦꯖ ꯁꯣꯛꯄ, ꯔꯥꯏꯠ ꯁꯣꯛꯄ ꯊꯕꯛ ꯇꯧꯒꯅꯨ꯫ ꯍꯥꯎꯁꯇ ꯁꯪꯕꯤꯙꯥꯟꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯔꯥꯏꯠ ꯇꯨꯒꯤ ꯃꯈꯥꯗ ꯍꯥꯎꯁꯀꯤ ꯕꯤꯖꯤꯅꯦꯁ ꯆꯠꯊꯒꯗꯕꯅꯤ꯫ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯃꯨꯚ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯕ ꯉꯝꯗꯦ, ꯇꯥꯟꯖꯥ ꯆꯥꯕ꯭ꯔꯥ ꯌꯦꯡꯂꯒ ꯃꯨꯚ ꯇꯧꯒꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁꯤꯑꯦꯝꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯁꯪꯕꯤꯙꯥꯟꯒꯤ ꯃꯈꯥꯗ ꯄꯤꯕ ꯔꯨꯜ ꯑꯣꯐ ꯄ꯭ꯔꯣꯁꯤꯖꯔ ꯀꯟꯗꯛ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯃꯦꯝꯕꯔ ꯑꯃꯒꯤ ꯔꯥꯏꯠ ꯃꯠꯄꯅꯤ ꯍꯥꯏꯅ ꯂꯧꯗꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯇꯧꯍꯟꯕꯤꯒꯅꯨ, ꯑꯦꯗꯚꯥꯏꯁ ꯇꯧꯕꯤꯌꯨ, ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯄꯥꯔꯇꯤ ꯅꯠꯇꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯃꯨꯚ ꯇꯧꯕ ꯇꯧꯗꯕ ꯍꯥꯏꯕ ꯂꯦꯞꯀꯅꯤ꯫ ꯂꯤꯗꯔ ꯑꯃ ꯑꯣꯏꯕꯒꯤ ꯋꯥ ꯉꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯨꯟꯅ ꯈꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ, ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯉꯥꯛꯅ ꯆꯠꯀꯅꯤ꯫ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯅꯤ꯫ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯊꯣꯛꯂꯕꯗꯤ ꯂꯩꯉꯥꯛꯅ ꯊꯧꯗꯥꯡ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫